Paudam miyang tabi di bapung namaku taram na uksa baga loinana kurum jari ahan bada ngasi maroi bapau World Champion Mary Kom na sanagi medal laure Schedule Caste Mahirwe Singhi stipend pithok tabagi General Strike Loisin Tray loinana train thengai na bada tarani thoi siri ipu mangana asokapan nangkrai Pau machakai na pijiri Mangarak World Champion Oikrabi Mary Kom na Asian Games ta sanagi medal laure South Korea gi Incheon da pangthokliba taratare suba Asian Games ki kg nipunipan dagi yangkai mathoi phawbagi flyweight category gi final da Mary Kom na mahaki lamba Kazakhstan gi Jaina Seko Sebakova bu ani suinoda maithiba piduna sanagi medal lawkre Asian Games ki boxing da sanagi medal nupi na lobasi India gi oina Mary Kom na ahanba oire Angang ahungi mama oirabi Manipur gi boxer Mary Kom na ngasi thinakeba final gi ahanba round da horaga yamna ningthina mahaki hai singba kaya adu uthoktuna mahaki lambabu maithiba pikibani amaromda wathok oikraba semi final bauta maithi horabi Indian boxer L Sarita Devina victory ceremony da miyambu ga khankre tamoi songna kaptuna podium da leptuna ahanbadadi mangonda piba bronze medal adu lau haiba yakhide matungda medal adu lauraga amuk South Korea gi boxer Park Jina da sinaki lightweight kg 60 category gi semi final da Sarita gi lamba Park Jina na oikibani Tinaba aduda Sarita na lakchana tawkhrabasu jar singi namthak tawduna Sarita bu maithiba nanghankibani hairi medal adu Park da sinaram laga Sarita ceremony gi mafamdu thadok lamki Korea gi boxer Jina Park na medal adu podium da thamlamki believe that it's hard to interpret Tamoi songna Sarita na paumi singda haikibida mahak medal adu launing dabadi nate madu lauraga Korean singda amuk pithok lamane masi mahaki boxing career amasung tungi punsida kaudna leihongna ba tawkibane mahaki action adugi matung tarakpa oirakadaba sing accept tongnaba mahak sem saresu haiki Indian official amatana mabu themjinba tawkide natraga wa phawba hanglakide haina boxer Sarita na phongdokki medal adu hojek organizer singi custody da leiri hairi But the decision was given that you cannot question the judges. That is the rule. Yes, there must be some rules that we cannot question the decision of the judges. But there is a provision for protest. But she was told that we cannot protest. So you feel that by not protesting in time, Indian officials and the boxing officials were very. Yeah, let us down. They let us down by not protesting in time. Olympic bronze medalist Sungnejang Mary Kom Ice Mountain gold medal Laurkiba aduga mari lenana Asian Games ta mari lenaba ekoi gi pomina Mary Kom gi apokpa apukpiga unakre Langol gi game village da Mary Kom gi yumda unakibada Mary gi apokpa mangte tampa kom na haiki Mary Kom masi mamangi London Olympic Games ta medal natraga silver lorkani haina asa sauna tawrambadagi lawba ngamnaktaba aduda ningba kaina lairambani adubu ngasi mahana gold medal lawrakpada awaba ningba kaiba adu kokle mana Olympic yawkibada ai harau base mapung phabatte maramdi gold amadi silver anigi karakta amadi soidana lawbani haibase ai emorame adubu bronze rower aduna ai pen phatte handek kise loina gold lawrakpagi matung ina haukiba Olympic ki desu pumpu uaga harau base mapung phai haina Amaromda boxer Laisram Sarita asi Mary Kom ga sanaminaba masigumna loinaba afaba boxer ni Sarita amadi Devendra da handak thokliba thodok asi isada thokpagumna khalli yamna pende asigumba thodok asi matungda amuk thoktanaba oisanu aduga Sarita na su pungning hanthaba leitana honaduna tungda medal kaya lorpa oisanu makoi aina nuai tabase khallaga makoi su adudi hena mama mapa majin manaw yam nuai ramoi habise ai asigi wa pau su thamjani Sarita se ai chagumane
हानदिगिसु मनाउनपी मेरीगा सुम तिन्नरई अदुगा लोइनना मखोइनीदि मचीगा मनाउनपीगा सुमाइना लोइनरपने देवेंद्रोसु हौखिबदसु असुमाइना लाइबक अमुक थीगी अदुबो हौजिकिसु अमुक थीबगिसु आई नुंगाइबो पोक्ते मथंगदा अमुकसु कन्न कन्न होटनरगा असिदिगी हेना माइ पाकपा ओइरक्सनु हाय मेरी की अपोक्पी मांगते सनै खमना हाइकिबदा मेरीना हंदकी गेम्स असिदा गोल लौरकनी हाइबगी थाजब लैकी अदुबु करिगुंबा मेरीना फाइनल कोरियन बॉक्सर गा थेंगनरगा माइथी होगद्रा हाइबगी पाखतकी सरितादा थोकिबा थौदोग अदु इमित मंगना उहोबनिना यामना नुंगाइते अमदि पेंदे हाइकी माना गोल लौरकपसिसु करि मोय लमगिमी कोरियागिमी असिसिगा फाइनल तारागदी सरितादा थोलकपत थौदोगतो अदुमाइना थोलागदी मासे अदुमाइना ओइगनी हाइना खरे सरितादा थोलकपदो अदुबु मा लमगी मीदुदा मा फाइनल तादरे माना गो लौरकपदो कजाकिस्तान अदो ओइबगी मेरीना ngame और माना थोइरए तवे हाइबसे याम पेंदे अदुमति सरिताना वीट मकनसु उबनिना माना पोइंट से याम कने तवे फुई पुरगा अदमी करी लमगी मी ओइरबनिना करी हाइने नुंगाइ तरगसु एखोसु याम पेंदे Regional Institute of Medical Sciences RIMS की डायरेक्टर ओहन खिद्राबा डॉक्टर शेखरजीत CBI की टीम अमग लोइनना ngasi RIMS Hospital da laktuna mahangna hana phamnamba ka aduda thamba upugi so hanguna se sangsing check tawkre hairi source amagi matung inadi hanagi director Shekhar asi ayuk pung 13 rom taba matamda CBI ki team amaga loinana RIMS lakhibani CBI ki team aduna Shekhar ka loinana mahangna hana lairamba कादा संगुना थीबु हुंबगी थबक सथगी मदुदा अतोपा मियोय अमता संहन खिदे हाइरी पनबयाबदी प्रोफेसर शेखरजीत डायरेक्टर की मथौ तौरिंगैदा सिजिनरमलबा उपुसिंगे सोसिंग अदु मसा याउना हांगदुना यंगचिनबा CBI ना शेखरजीबुत नुमित 10 निगी ममांगदगी कौखिबनी अदुम ओइनमक शेखरजीत CBI ना कौबा अदुदा महाक मसाना CBI दा संजरिब्रा नत्रगा महाकु CBI की कांगुना फारिब्रा हाइबदु सबसाबा खंगबा ngamdrei नाहन मखैदी शेखरजीत दिल्ली दा लई हाइना मियाम ngang खिबा लैखिबने मणिपुर दा लैरिबा शेड्यूल कास्ट माहिरोय सिंगी सही अहुंगी स्कॉलरशिप पिथोक तबकी मायोक्ता शेड्यूल कास्ट की मफम सिंग दा कौखिबा जनरल स्ट्राइक लोइसिनख्रै सेप्टेम्बर की तान 30 की निमिदांग वायरम पुंग 3 तगी हौरगा ngasi अक्टोबर की अमगी निमिदांग वायरम पुंग 3 फाउबा कौखिबा पुंग 19 की जनरल स्ट्राइक मनुंगदा इम्फाल मोरे लंबी परिंग ओइरिबा कक्सिंग लमखाई पलेल बाजार अमदी कक्सिंग खुनौदा स्ट्राइक सौगटपसिंगना लंबीदा टायर मई थाबा अचत अवोक्सिंग थिंकी ngasi ayuk कक्सिंग लमखाइदा स्ट्राइक सौगटपसिंगना मोरे तमना लाकबा मारुति बहन अमा यावना गाड़ी मचा कया अकाई अतोय नंगहनखी पलेल अमसुंग कक्सिंग बाजार की दुकान सिंग थोंग लोनकी कैथेल खुंताक लांसिकी पैसेंजर पुबा गाड़ी यावना मखल अमतगी गाड़ी सिंग चेनहनखिद्रै थासी की तारा तरेता पांथोकदौरिबा 39 हियांगम असेंबली कॉन्स्टिट्यूएंसी की मरकी मिखल की मिरेप मंगान लंबा तौनरगने ngasi मिरेप चे लौथोकपगी अरोइबा नुमित फावबदा मिरेप अमतना मिरेप चे लौथोखिद्रै मिखल असिदा IMC की मिरेप एलांगबम जिजमनीना सरेल नंबर अमदा मणिपुर स्टेट कांग्रेस पार्टी की थोक्सोम लाइबना सरेल नंबर अनिदा भारतीय जनता पार्टी की माइबम धनबीरना सरेल नंबर अहुमदा ऑल इंडिया तृणमूल कांग्रेस पार्टी की डॉक्टर वाई राधेश श्यामना सरेल नंबर मरीदा अमसुंग मणिपुर पीपल्स पार्टी की मिरेप एम अमुटोंबिना सरेल नंबर 5 दा लेरगनी हाइना 39 हियांगम असेंबली कॉन्स्टिट्यूएंसी की रिटर्निंग ऑफिसर TI सारनजितना थादोरपा सेरोल अमना खंगहलगली चिल्ड्रेन्स विथ स्पेशल नीड्स हाइबदी नाम सोइरबा अंगांग सिंगदा SSS इंक्लूसिव एजुकेशन for disabled की मखादा HN Appliance यांथोक्रे Disabled Board of Education Imphal West na sinduna khoya thongda leiba ZEO Zone 1 gi office ta pangthukiba thoram aduda nam soireba angang sam kunmanga da makoida darkar oiba polam sing yanthokki ngasi gi thoram aduda Imphal West ki Deputy Commissioner sur oiriba Manipur gi Secretary Revenue ke Radha Kumar IAS amadi ZEO Zone 1 gi District Officer Gopi Mohan Maibamna Mathang Sina Chief Guest amadi President oina saruk yakhi
Matanggaliri Soibam Priya Devi Kham Chief guest ki warol piraduna ke Radha Kumar na phongdu khibada ngasi supply toriba kit asi disabled singbu hantana yenglaga piba natte society amagi manungda group ama sotharaga leiragadi whole society adu saukali haiba yaroi masi society kudimak leng manana chatminana ba pibani loinana disabled singidamak SSS inclusive education for disabled na paikaliba thorang asi disabled singbu hena improve tawduna makoida leiriba talent sing utok hanaba honabani haiki hai tai apoi puk yauri ba kaino si kamai toraga chingthoga masina sai able person singa loinana hingmin na ba se da yarak na ba du just tai yam loraga ta sobagi mohta sai sigi mating na mai masara yauri potentiality chingthor na ba na ba ultimately bi chai gi mating bi lowe chai shu gi mating bi lowe but chai shu na suraga magi masara yauri ba potentiality do kamai tor mapung pha ba da puthor ka da ge aduga samajada as a whole oina tin ba yar kadage tin minagada ge le minagada ge habasni akogi ngase Thabak Suhandraba Consumer Affairs Food and Public Distribution Labor Welfare Association gi masamasu singna ngasi sangai pro da leiba FCI gi godown man geta protest tawkibaga loinana lairik surrender tawkrai labor oiba aikoi gi ipa sing thabak suhandabana aikoi sara hele school gi phi hunba ngamdre aikoi gi ipa singbu tanthok piganu haiba banner paiduna labor singi masa masu singna school gi uniform setuna FCI gi director unana balakhi maduda director leiramdabadagi unaba phangkide mairoi sing aduna school gi main geta masana purapa lairik sing punna paisinduna protest sathaki tungda department ki FO thoraktuna lairik sing adu punna tasin ki amadi police laktuna thauduk adubu yangsin ki Yangkaima Pelsuba National Wildlife Sayol Lisingani Tara Mariga Mari Lenana Mahiroi Singi Oiba SA Iba Layekpa Amasung Quiz Sangdamnaba Ama Ngasi Paledaleba Ideal High School Pangtu Kray District Forest Office Sandel Gi Mijang Makada Technopal Forest Range Officer Technopal Nasinduna Technopal Forest Range Ki Manungda Laiba School Singi Mahiroi Singna Saruk Yaki Ngasi Pangtu Kiba Sangdamnaba Aduda Mapong Matang Takrabasing Adu District Thaki Sangam Nabada Sarup Yahan Gadori Bani Hairi Nasigi Yankema Palsuba National Wildlife Sayol Sing Ani Tara Maniga Mari Lenana Mahiroi Singi Oiba Mahiroi Singi Ese Iba Layekpa Amasung Quiz Sangam Naba Atugi Matangda Range Forest Officer Technopal Range Office Ki Thau Puriba Y.A. Singhana Aikogi Paumida Hai Ngasi Pangtholiba Sangam Nabasing Asi Lamlaki Sa Usek Singa Mioibaga Lainariba Mari Asi Ningtina Kanganduna Tungi Mirona Sa Usek Singbu Nusiba Paunana Ba Pandamda Pangthokpanei Samajna Natraga Koina Kadogi Kanjap to Wudoribano Haibagi Tim Zita Makoiga Koiga symbiotic relationship Malang Yamapam Sintungna Pangthok Nabagum Taubal Kekmandasu International Day of Older Person Gi Palan New Age Progressive Farmers Association Kekman Sinduna Kekman Public Library Cum Information Center Ye Sangle na Pangtu Kray Palan Asida Taubal Jila Parisat Ki Hanagi Adaksa Aduga Haujingna Lesang Themgi Jila Parisat Member Oiriba Muhammad Abdul Latif Kekman Gram Panchayat Ki Pradhan Asem Subolna Ahal Oiriba Mioi Kumapanda Asam Bakudol Pot Piduna Ikai Kumnaki Manipurda Ihan Hanbu Oina Online da Lamdam Asigi Pot Chaising Yonduna Miyamda Panghangadaba e-com Kaiten website ngasi haunabi matung ina Manipur Press Club ta launch tawkre Tharam aduda All Manipur Working Journalists Union gi President Wangkhemsa Syamjaina Maira Putki Proprietor Ice Subra Devi amasung Jonathan Higher Secondary School gi lecturer Dr. MC Santana Mathangsina Chief Guest President Amadi Guest of Honor Oiki Tharamgi Chief Guest ki warol piraduna MJUgi President W. Syamjaina Haiki. Lambi
ꯑꯩꯈꯣꯏꯅ ꯄꯥꯛꯅ ꯂꯩ ꯑꯗꯨꯒ ꯁꯨꯝꯕ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯡꯀ꯭ꯔꯤꯠ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤ ꯌꯣꯟꯅꯕ ꯍꯣꯠꯅꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯃꯁꯤ ꯑꯩ ꯏꯁꯥꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ Mamang thagi tang kunipanda Imphal East District Police Commando gi kanguna ningthaubung laikai da thiba humbagi thabak chathabada KYKL gi kadar ama phare hairi pharaba kadar adugi maming lehaurambam sanatomba maitai sahi kuntra taruk apokpa lekhidraba ibohal kawi top awang laikai dagini mangondagi 9mm gi pistol ama kapa yariba maru ohum phangle hairi National Sanitation Program gi saruk ama oina District Water and Sanitation Committee Thobal sinduna ngasi PHED Thobal Division gi holda afaba ising sangyeng tawduna masak khangduna ba amasung afaba ising miyam da pina bagi matangda nomagi oiba training ama pangthokrai training adu akang ahi kayana hidak langthaki matengna ising da yawba mahik amadi chemical masak khangdukpa afaba ising tamak miyam da pina bagi matangda takpi tambiki Training asida Village Water Committee Taramariki Mihut Anina Saruk Yaki Ngarang Numidang Nambol Police Station gi Manung Sanba Nambol Singmang Sabal Lekai da Thokiba Thodok Kamari Lainana Paulo Wasaluba Paumising Lekai Adugi Miyoi Singna Sibaya ba Kulai Paiduna attack Torokiba Thodok Aduda Senaba Sing Pana Nabagi Damak Nambol Police da FIR Ama Lokanaba All Manipur Working Journalist Union Wakat Lagane Ngasi Manipur Press Club ta Paumisinga Unaba Amada W Samjain Haiki Thodok adugi matangda inquiry ama tohannaba state ki home minister da taksil lagane ngaragi thodok adu yam leibak masa tadaba thawongni madugi damak ngasi MJU gi standing committee gi mipam pangthuktuna thawong adubu akan mamongda condemn tawi loinena mipam aduna nambol sawal lekai gi praja singna lale haina haijadriba phawba mapam aduda sangduna e paw lawdanaba amasung paw haptunaba warepsu lawre MJUna lamdam asigi Paumisingna e Paulo wasatpada akanana jacket ama pinaba thorang tori adubu Paumisingna tongan ba media house ta hongdok hongjin tawbana khudong sadaba mayok na hale maramaduna lagliba tang 15 fawbagi manungda media house singna makoina pairiba post amadi appointment letter yauna MJU da list picket piu haibaga loinana MJU gi oiba I card tha asigi kuntra fawbagi manungda piragani haiki adra akogi legiwa khamna Kung kuti magtakon ko progress sa sa matamda miyan ko kasi bibida na progress ni ko kauraga na ko na yam thinga lai lam ko na ko sina thar para kar sa ko ga na mo na lawi thangjo na na haiga na atte torum me haiga shi ako ko mi kuti mag ako te bira ba ko professional ba sina su le mo no ay gramo ako ji masing ga ga ba ko community sina ko ko su ji ko responsibility ko na jeri Umanglai Kanbaluk Ukalna Thador Paserolda Toksinaba Samjin Sajinaba Mayan Tuyangi Nat Culture Utnaba Pangtuliba Sri O Ibu Bigi Sangai Festival Angam Batak Tingnaba Ahakpa Warep Sing Lauragane Warep Silong Naba Laibung Committee Sing Nat Ki Lup Sing Lanai Katopa Ngamba Mioy Singi Akanaba Mipam Ama Pangtukane Umanglai na Konba Lekai Kul Kayada Ladiba Purupsa Singna Festival Asi Tingnaba Honabada Tawai Haksang Pamuvaitana Songtok Pidau Layaki Tobangamba Akanba Atingba Section Taurang Nasung Bigano Hairi Ibudau Kongzau Ningtau Harauba Committee Serolda Sanagi Sengau Kaya Ut Pondringai Sarkari Bill Handoku Sri Govindaji Temple Board Third Amendment Bill Asi Purup Asigi Yengaga Sri Ibobi Amadi Magi Layak Minariba Punamanga Handok Pinaba Haizari Sanagi Sengau Kumnaba Iramdam Asida Lairiba Tangnaba Wasak Kaya Ut Ondringai Layang na pass to kiba bill adu atubada handopiu hairi Ukala makata na pongdorapada umanglai lekata handuna furup amagi manat saktam manganaba honariba Layang lekata naba haikat lekatuna thongnibaga loinana umanglai kannaba leptana pangthukli hairi North Imphal Cultural Organization Koyengai Serolda Manipur gi Chief Minister Hindu Lining gi fanatic oibalu singmani hairi Kangai Inat Lamjing Loop Palace Compound gi Serolda Chief Minister Amadi Magi Imung Manungi Mioi Amata Isa gi Yumda Thokba Nat ki oiba thoram singda saruk yahan bigano Ibo bigi Imung Manung Punamak boycott Tauri Tangai Padrabadi Thodok Asimak Mitai gi MLA Punamaki Mapamda Sattabinaba Honabiu Hairi Kongjel Jang na Taurakpa passenger train amana atopa train amada thomjin bagi thodukta mioi tarani thoi sire nipu mangana asok apan nang trei thoduk adu leba pokpa numit ki numidang pung 13 rom tarakpada Gorakhpur manakta thokibane North Eastern Railway gi Chief Public Relation Officer Alok Kumar Singha na haikibada Gorakhpur yogadaba kilometer 3 walingai
Nandanagar Railway Crossing Line da Madhuwadi Lucknow Krisak Express na Lucknow to Brownie Senba train adu thomjilaki signal thoksadana thorkiba Krisi Express ki loco pilot Ram Bahadur amasung assistant loco pilot Satyajit Thabaktagi suspend tawkhre accident adugi matangda thijinanawa Commissioner Rail Safety PK Paspaina order ama thokre Rapid Action Force Gorkha Regiment amasung Railway Police personnel singi thodok thokam singda changchinduna rescue work hokre Railway Minister Sadanada Gaurana thodok aduda laikhidrabasing amadi asok apan nangkrabasing damak awaba phongdoki laikhidrabasing imung manungda ex gracia oina lupa lakh ani ka hena soklabasingdana lupa lakh amamam amasung ka hena soktabasingdana lupa lising kun pigani haina lauthokre Uttar Pradesh ki sarkar nasu laikhidrabasingi lupa lakh ani aduga asokpasingdana lupa lising yankai pigani haina lauthokre Aroibada Maruiba Pau Amukhana Pijari World Champion Mary Komna Sanagi Medal Lore Schedule Caste Mahirwe Singi Stipend Pitok Tabagi General Strike Luisin Trey Loinana Train Tengainavada Tarani Siri Ipu Mangana Asokapan Nankre Nasigi Damaktadi Paudam Matang Sida Luisindare Miyabu Amukhana Kurumjari